Lagliba May 3 Miyamna Sintha Leptuna Pangthokadoriba Manipur People Conference Saruk Yabiyu haina Khuraijam Athouba Phongdoragli. Coordinating Committee on Manipur Integrity Cocomi Convener Khuraijam Athouba haikre Lagliba May 3 Miyamna Sintha Leptuna Khuman Lampakda Pangthokadoriba Manipur People Conference on 2 years of Manipur crisis da saruk yabiyu Lamphel Pata Laiba Cocomi gi Mayai Loisangda ngasi pangthokiba paugi mifam amada wafam asi phongdoladuna makhata na hai chahi ani faraglaba irang asida mapi mapa oiriba Government of India na irang asigi waroisin ama puraknaba tawfam thokpa amadi lakhotpam thokpa mayek thokpa thabak thoromching ipai khalakdaba kaya asina Manipur gi miyam asing asisu tawfam khangdana khoirang khoisangladuna leiri lagliba May 3 pangthokadoriba miyangi oiba mifam asida tongan ba luk kaya gi akhang ahe amadi wangang loi kaya na tongan ba wafam ching phongdok nagani May 3 pangthokadoriba miyangi mifam asi yamna mamaru oibatana tana numit asida Manipur gi miyamna sintha leptuna miyangi mifam asida saruk yabiyu mifam asida tongan ba warep kaya lauduna Government of India da taksinaba pandam thamli irang asina sokhalaba miyoi kaya ama ngasisu mayum da changduna leiba ngamdaduna relief camp chingda changdafam lauduna awat China khangduna leiribani oiragliba phibam asida Government of India gi oiba phirep asina karino haibasi miyamna hangnaragliba wafamni chahi ani faraglaba irang asida ngasi fawba India Government na thawai yausindana leithokliba asigi maru oiba maram karigino haiba aikoi khanafam thoi mifam asi asoengam amadi thokhaningdaba thaudok amata yauduna pangthoknaba District Administration Police CSO amadi lupsingna cooperation pibiyu hainasu mahakna makhata na phongdoki Laiminariba Purupsingi Marakta Interaction Program toina pangthokba mathau tai haina Dr. I.K. Muibana phongdokre tongan ba kanglu purup kayana khundaminariba lamdam asida Purupsingi Marakta Interaction Program toina pangthokba mathau tai haina ADGP Dr. I.K. Muibana phongdokre ngasi Additional Director General of Police ADGP Dr. I.K. Muiba Tribal Affairs and Health ki Director Hana Kamai amadi Custom gi SP Thilu Lana minus Jingbana Maru Oiba Mithunglen Oina Saruk Yaduna Tours to Wings Embracing Heritage Inspiring for Excellence Haiba Thimda All Colleges Tribal Student Union Imphal Sinduna Legal Awareness Program Amagaloinana Dem College ki Multi-Purpose Hall da Career Orientation cum Cultural May 2025 ki Thauram Haudokpada Wafamasi I.K. Muibana Phongdokibani Tharom aduda Dr. I.K. Muibana makha taraduna hai aikhoi khudimak amaga unaduna wari watai shananaba amadi apamba khangdok minanaba mathau tai masina puna thabak tawminanaba yahanbada natana bhab taminabasu leirakani punsin balai trabadi bhab tadana ba hena tholakani maram aduna tongan ba kanglu purup singna khundaminari ba lamdam ama oina laiminari ba purup singi marakta interaction program toina pangthokba mathau tai haiki Mahiroi singna lairik khaktada thawai yawbangi mahuta Maraibak nungsibagi wakhalonsu chelhaninge haina Rajya Sabha gi MP oiriba laisemba sana jawbana phongdokre Rajya Sabha gi MP oiriba laisemba sana jawbana haikre tungi yumbirel oigadoriba mahai tamliba mahiroi singna lairik khaktada thawai yawbagi mahuta Maraibak majati nungsibagi wakhalondasu thawai yawhaninge Wafama Singasi Vidya Bharati Sikya Vikas Samiti Manipurna Sinduna Bal Vidya Mandir School in Nauna Saba Loireba Hera Chandra Boys Hotel Sangabagi Tharamda Mahana Phongdokibani Palace Compound Laiba Bal Vidya Mandir Sudarshan Hall the Pangthokpa Tharam Asida Mahana Makha Taraduna Bal Vidya Mandir School Asi Hanadi Phibam Yamna Paramde I have to school asi mahiroi ama oina lairik tamlakkibada leiram phibam asiga haujiga yamna kenare ngasi aihangna miya mamangda thokduna thabak tawba ngamlibasi school asidagi phanglakba mahai adunani mahiroi ama oiringai matamda lairik khakta tamba natana tongan ba activity kaya tamlakpa asina ngasi de miya mamangda thokba ngamlibani school asigi oja singna mahiroi single loina ba matamda makhoigi macha masugda loina bagum loihaningi haiki Thauramasida MLA Thongam Bisorjit, MLA Sapam Nisikanta, MLA Govindas, MLA M Rameswar Amadi Education SK Secretary Naurem Pravina Singh Basu Sarugya ki hairi. Malik Arjun Kharge amachung Rahul Gandhi na Pahalgam eteka mari leinana Parliament ki special session kaunaba PM da Chithi Eduna
Opposition Congress Party na tha sigi kunithoi da Jammu and Kashmir gi Pahalgam da terrorist singna chathagiba terror attack da miyoi kuntaruk sikhibaga mari leinana Congress President Mallikarjun Kharge amasung Leader of Opposition Rahul Gandhi na tongan ba Chithi Singh Prime Minister Modi da iduna Parliament House animaki oiba akhanaba sitting kaunaba Khanghnkhre hairi Congress President Mallikarjun Kharge na PM Modi da iba Chithi aduda phamgadoriba Parliament ki sitting aduda apunbagi oiba terrorism gi mayokta punna leminaduna nation asina terrorism gi threat sing thengnabagi warep ama lawba tangai fade Haudiki pungpham asida aikoi amata oina terrorist singi mayokta lepa tangai fade opposition na thajai asuk luraba tanja asida athubada parliament ki akhanaba sitting kauba tangai fadaba aduki maru oiba adu thamli sitting asina Pahalgam terror attack ki mayokta aikoi punna lepli haiba utpagaloinana apunba warep lawba chungani haina phongdoki amaromda opposition leader Rahul Gandhi na PM Modi da iba chithi aduda PM Modi na athubada parliament ki house anigi special sitting sing kobiduna India pumbana terrorism gi thawong akanba mawongda yaningdab uli haiba uthokba chungani leibak asinasu amatoina terrorism gi thawong sing asi condemn tawpham thoi Aikoina thajai Jammu and Kashmir gi Pahalgam attack mari leinana Parliament ki special session kaurakani miyangi mihusingna terrorism gi mayokta amatoina lepli haiba utpat chungani Maramasina Parliament ki special session ama kaubiyo haina city aduda pali Maheshwar Thongnaujam na Mariraksuba Meritorious Award Khushinakre Kaisamthong SC Manungdagi Council of Higher Secondary Education Manipur Question Naloba Class 12 ki examination da position lawrakraba Maheshwar Singdam Mariraksuba Sinayo Meritorious Award Pangthokre Marisuba Sinayo Meritorious Award asi Republican Party of India RPI Athawale ki National Secretary su oriba Manipur State ki President Maheshwar Thongnaujam gi meeting makhada chatharakpa mana yenthopagi thawramni Thawram asi handak Manipura thokiba irangna maram oiraga chahi ani lepluraba matung chahi asigi oina Kaisamthong AC asigi manungchana leiba Kaisamthong top leiraktagi Paunam Robert amasung Dana Manjari anigi machanupa Albert Paunam na commerce stream da Mari suba mana aduga singdamai chinga mathak phura makhongdagi laikhidraba Sorokhaibam Rodin amasung Kangabam Ibem Sanagi machanupi Jinglembi Sorokhaibam na science stream da tarahumdoi suba position lawrakpada masa mathagi mayum-mayumna chatuna achamba lengyan citation amasung selgi manapiduna pungning thogatpa utki Mahairoi sing aduna tungda mai pakpa mi amamam oiduna Kaisamthong AC asimakta danatana Manipur asi chawkatpa lamda mama oihanba ngamnaba honnarau haibana chingba wafam phongdoraktuna pungning thogatki Maduda Mahairoi amadi mama mapa oiba singnasu harauba phongdoki hairi